खुरुमजरे ISTV की पाउ मियंग ताबिरी पुनमकु तरामना ओक्सरे ngasi maru aba pauda Bharat Sarkar gi interlocutor oiriba RN Ravi ngasi Imphal da thunglakrai Chief Minister yauna civil society kaya gi lusingba singa unakrai Interlocutor RN Ravi Manipur da lakbabu yaning daba phongdok tuna kaitel phambi nupi singna wakat khongsat chatkrai amasung assembly da pass tokiba bill ahum gi mayokda Churchanpur amasung Kangpokpi da miyam gi khongsat chatkrai Pau sandong na pizari Indo-Naga Peace Accord ki matang da tongan-tongan ba mibung khudinga tatok tasin tawduna yamna comprehensive leba Peace Accord ama purak na ba honagani haina Naga Peace Talki interlocutor RN Ravi na phongdokrai ngasi Imphal Airport ta ayuk pung taraga matoi minini fuga manga da thunglakiba RN Ravi na paumi singda phongdokhibada Naga Peace Accord ase inclusive oina santi purak na ba lokhalakpa khongthang ni haiki I don't know what is said. I can't make out because the peace has to be for everyone. And it is inclusive. We have made it very clear. It is inclusive. We will consult everyone. We will take everyone's views on board. And we will try to reach a comprehensive peace. It is not just with one or the other. No, it is not. Maru in Hatak the sign Tono Naga Peace Accord Kari Development Lakpagi Abadu Makata Yankibatari. Camera person Michael Zikaloina Paudam Jariba, Noreningum, ISTV News. Serak sida innocent IM amasung India government ki peace accord miyam na mayek singna khanghandaba nungsi sanana leiminariba lamda masigi furup singi marakta masoi tanaba sinba Manipur thugaina ba lapa khongsat ni haina yaning da phongdok laduna khwadamal kaitel phambi ima singna ngasi ahing nongai degi hayang ahing nongai fawa sintha lepagi khongjang sangsin gani hairi Masida kaitela sigi akoibada dukan phamliba sing pauna kaitel thangal kaitel waheng laikai nagama palna sing bada dukan phamliba khudimakna sintha leptuna khongjang ase sarup yabiu hairi Interlocutor RN Ravi ngasi nungtil si Minister Okram Ibobi ga unakrai Imphal gi Classic Hotel da UCM Amuko CCSK na singba civil society kaya gasu unaki Peace Accord sigi matang da UCM Amuko CCSK na point taruk yawba memorandum ama pisin krai Amuko ge President Dr. Waimani Kuman, UCM ge President Johnson Alangbam, Committee of Civil Society Kanglai Party President Arjun Telhaiba, Atay Civil Society amadi akang ahisinga RN Ravi ga pung anirom warisanaki. Warisanaki ba asigi matang da UCM ge President Johnson Alangbam na paumi singda RN Ravi da CSO singi maikedi ge point taruk yawba memorandum ama pisin kre. Memorandum masida India government amasung innocent IM ge peace accord miyam da khanghanba haibasi miyam ge hakni masina hakchengna nataga na koinana Manipur gi puwari amasung political status ta akaiba pi lesingama chamapan mauza tarete ge chatharakni ba peace process ki white paper putokadabani India government Manipur gi puwari political status amadi tongan ba furup kaya gi Kunai ama oina leijarakte ba asi thugaina ba honaroi dabani phurup singi marakta yengthina halaga kudong saba launa ba honaroi dabani Nagaland gi Nagamiyam gi struggles amasung kathok ba adubadi ikai khumnai masina Manipur gi apun bege saktam da soklabadi yaba ngamloi haina thamki hairi koi gi oiba koi gi miyam gi apam ba sing adu koi gi oiba koi gi apun ba sigi oina koi su consultative meeting tare nipana koi phamjara kanda koi gi oiba point khara koi gi Bharat Sarkar da tham bagi tanja do koi ngasi lawjagre memorandum ama koi submit tawjagre memorandum bagi maru oiba koi gi wafam di karino haibada hausi phau chatharai ba koi gi Bharat Sarkar amasung NSN IM gi ni chatharai ba ongoing to gasigi chap chaba white paper ama puthokna ba aduga masigi maramda koi gi Manipur miyam sina chap chana masi chap chana khangba khangpham thoi haiba adugumba koi gi kaino ma koi wafam duma thamjagre aduga ahum subada koi Manipur gi koi laiba koi gi any action tarkuma tamda kanglup ki naiba mongda koi gi arrangement tawba degi administrative division tawba adegi makhal amata gi adu koi accept tawra haijagre aduna koi nasu koi press ta koi gi memorandum sing ase koi circulate tawjage aduga maroi ba wafam di koi Manipur manungda Bharat Sarkar na tawning mongda ethnic line da any kusira si tawba yaro aduga Manipur Sarkar se laina koi Manipur Sarkar kan ba any sort of arrangement koi yaro haibase yana mayek sing thamjagre RK Rajendro, retired IPS Manaubi, Dr. Dhanarbi Lashamna Singhba Miwai Karagasu RN Ravi ga unaduna warisana ki. Manipur gi puwari gi oiba lairik amati record kaya su pisin kre. Interlocutor gi maike digi positive oiba respond pira I hairi. Innocent IM amati Bharat Sarkar ga
wari sanabada interlocutor oidiba R.N. Ravi Manipuda lakpabu yaningdaba phongdoktuna ngasi nungtil pung anirom tabadigi Coalition of Indigenous Right for Citizen Manipur gi lamjing makada khwadambal kaitel phambi ima evil singna wakat khungsat pangthokre kaitel phambi nupi singna khwadambal bazadagi hauraga BT road mayada leiba Congress bhaban mamang fauduna lakraba matung Manipur gi Raj Bhaban get forward anaba honaki Imphal West ki masing yam laba nupi police yauna atay police personnel singna Imphal gi Kangla get mapa khara helakpada thinki wakat khungsat aduda miyamna Manipur thugai na bkhona ba R.N. Ravi hankro Manipur kaiba yaroi haina kholau kya lauki Kongsat aduda saruk yakibi kaitel phambi singi lusimbi singna phongdorpada ingna signal leiriba Manipur da Bharat Sarkar na asobu irang thoknaba singano R.N. Ravina Manipur miyam nam thak tawduna Manipur thugai na bkhona ba thawong khudakta handokadabani haiki This quarter sign to na naga ke mor to Manipur ki daigo pajama yang nganda ba asina mano mor to Manipur mi am je singna ba kon ba ade R.N. Ravi no ji asina asima bhav da thumari ji ko naga this quarter to letter ba R.N. Ravi sine lai ji Manipur se thubai ba pa ma bi ji mana ma ya ron be de na Manipur ma ne ba sile ba ai ji am ko mi ji ba ma am le de sine mano mor ga ma Manipur da la kanu ada ko phut ma sen ni ma ta ko R.N. Ravi chana ga Manipur ba no da ba je ko mi am ni ja ke ma kudakta Manipur ado sakko aruga moigi central government ke ron be ke da to Manipur mi am na loine mek sing na khangi Amorom nangasi naga peace accord ki interlocutor R.N. Ravina ifada lakibabu yaningdaba phongdoktuna Coalitions for Indigenous Right of Manipur na kai sampa junction degi kai sampa parking phawbada lambi ke nakal da khongjang sang sin kre R.N. Ravi Manipur miyam gi yaknabani mahaki khongsat kandem tawi miyam gi yaknaba Manipur da sanglak payaroi haiba pleka sing sijanaki Coalition for Indigenous Right of Manipur gi Publicity Secretary K.S. Ais Romesna R.N. Ravina Naga Peace Accord ki framework tawkibada Manipur miyambu namthak tawduna marai ani lombagi khongthang sathabani Manipur ge miyam da khangal lambasu leite Manipur ge Chief Minister ga unaki haiba masin thiba miyoi ase Manipur miyam na saugate haiki R.N. Ravi sina Manipur da chit tawba andugumba minamba khwaidagi maruiba India government gi adugumba kainone na koina agency mane na koi lojai mar koi Manipur gi lairiba civil society organization sing aduga Manipur government da information amata piramdana Quran nala da tawki badugum laba framework agreement na koi lojai aduga mahakna hairiba agreement si sign tawmo damda Manipur government ga tanar mi haiba wafam dumu ta singna yamna minamba aduga oidaba ngang badugumba misaga mane ana koina kanje dong koi mahaki mayokta yaningdi haibagi kolawdo adune koina ngasi lawjagadori R.N. Ravi ki khongsa tayona ba tholabadi asakpa maida ghi haijinba oina thokani haina Nauria pakhang lapa kendra gi MLA R.K. Anand phongdokrai wafam ase Sun Club Mongsanga gi angkai suba foundation dega mari renana mahana phongdokhibani thawramaduda club ki president in charge Soibam Vidya Kumar Pradhan Hawaibam Prem Kantana Singba Miyoi Singsu Tharamapu Singh oina saruk yake Club Haudora Pada Taudang Laukiba Mio Sing the Kudol Pot Pitun Ikai Kumna Utki, Taronga Mari Lenana, R.K. Anana, Manipur Southeast Asia Gi, Quaidik leader Balebak Singi, Manunda Amani Haiba, India government Kau the Buffet, Lalo Lup Amagi, Warusin Purana Buhonabada Atopa, Lup Sing Amadi Kang Lup Sing da, Sokonba Sumloi, Hiramusigi Matang da Munna Kalawa Sunguni, Mahak Masagi Oinadi, Innocent I.M. Amadi India government Gimarakta, signed Tanuri Banaga, Ekot Asi Sanaba Yaroi. Miyam Kangandana Accord sign Tonakibagi, Wahanto Karino Hangladuna, R.N. Ravina, Hankraga India government Amadi, Prime Minister da Manipurgi Matang da Marik Sumna, Tamluba Sumgani. On talk to na Tamlurabadi, Lamda Masida Toning da Toda Wato Kaya Torkani, Asakma made the Gi Hajinbo in a Tokani, Haiki. Civilization at the cost of that civilization, at the cost of that political history, at the cost of that Madugi sovereignty history, ma'am, Nathi Ramaga, Atop history, which the Supreme Court of the Iran Tolpanato option like a toning the habitat. The total of I say, I don't know, President Yatan, Slakanda, Mana understand progress, the Prime Minister, the President Paudumaga. Manipur situation is different. Aquini Iran Amagi Uba, Nasi insurgency, may a moment Manipur, one insurgency sort of a insurgency, ma'am, and she Yaudana participatory, a quick enough actor in the Yautagadi, which solution purpose I have to say, Masi Arendabina, Masi Sabta, Pausi, Modi the Kangan Yaduga, I give my Kennedy, Yamsin, Haragadi, higher by existing agreements here. Masi void way had a lot of put it to
Lamdam asida khundamina ba maselgi marakta ekolosina sokhandana mahusagum nungsi sanana leminana ba honaminasi kanglum maselgi marakta nungsinada ba pokpa yaba wafam phongdokna duna ihau sagatpa laibak thibani center gi mihu singa su Manipur gi miyamgi interest khangna thabak paikatpa fai phongdokki Manipur evase koi ni have se koi kautuk bidra koi koi ma himi nagada na wakal olse na si Manipur da santi laina na ba ai nai gi interest ai aspiration ai pa ma se phono no hodam da Manipur irang sang na be dong ta try da koi ma sen mar sin na be dong ta koi ma sen mar ta to hoi da ma ya to no na si to ga ni have wakal olse me am sagle bi irang iho me am si nem da na be dong koi gyat da me no ma thok ta en kali ana swai si da center na la pi ba ma tam da Mai sakpada koi gi hijan me pat lak pi noi wafam sai da tamjage Handak assembly the past tokiba bill ahum handou tribal singi tongan ma political administration thamu singi MLA sing resign to haiba dabi da ngasi Chursanpur amasung kangpukpi da miyam gi khongsa chatkre Chursanpur da JSC na pung khompugi general strike satringai manungda lekai kya ge nupi sina wakar mi pham chathara ba matung DC office tamna khongsa aman lakhi New Lamka Romdigi Lakponupi Singna Hill area ki MLA Singh resign to Tongano political administration thamu Mara Laitaba Mio Mapan Hatpada Sianaba Police Sing Miam the Kusin of Haiba Kolau Sing Lauki. Chursanpurgi Nongsup Amadi Rankai area Dig Lakpa Kongsa Singsu DC Chursanpurgi Mamang the Tungki. Mafam Aduda MLA Singh resign Tonganaba Laukopagalwena Miam na Sangsilaba Kongzang Santi Wena Sangsinaba Apil Tauki. DC office tagi nupi singna Chursanpur police station manakta punki tilliba miyam da wa ngangladuna JSC gi chairman Ais Mangsin khupna haiki miyam na tonga sandopi gano JSC gi member singa MLA singa samnaba leite tonga asina sauna akaiba pire Chief Minister Chursanpur da lakani haibasisu yumpham yaudabani mahak Chursanpur da sanglakpa yaroi JSC na ngasi ayipung mga dege nungtil pung taragani thoi fawba ban komthoke Madugi matungdagi makata na ban chathaki JSC na makata na miyamgi khongjang mawong mariltana chathagani hayeng October sosingi khongsat amasu satkani hai Kangpopi Town Community Kuki Women's Union Kangpopi Block amasung Kangpopi Welfare Organization nasu Brigadier Thomas Grounda pullaga miyamgi khongsat amasatki Kangpopi area digi lakpa tungan ba miyo ilising mga romna saruk yakiba khongsat asigi mangunena security force ki makuta laikidraba miyo mapan gi mafamda minute amat tumin na leptuna awaba phangdoki asok apan nang labos singi mafamda su awaba phomugi paujal pk khongsat asina IT road ki ariba petrol pump phawba salurba matung Kangpopi thongda amuk halaklaga hanagi mafamda amuk thongki miyamna khongsat salingai manungda Kangpopi town area da laiba dukan sing thong ronaki lambi da gari sing sanakide Koki Women Union Sada Hills ke General Secretary Ahat Tauthangna Imphal da tha ahum lom ILP gi Khongjang Sangsin Mada Police na rubber bullet tear gas samati water canal sinaduna Khongjang loising control tongana ba honaki adubu state asigi hills ke district singda Khongjang Sangsin libasing control tongana ba live bullet sinai haina yaning da ba phongdoki Manipur government ke thawang asida tribal mama sing thawang asina khoi sauna hale tribal singi lam hak amasung angang singbu kanana ba mama oibi singna sem sare haiki tribal area da bill ahum pass to ki basi nakoi tribal sing yaning de aduga singda life bullet din na rega wali da rubber bullet din na basi ko yaning de pin de simaram karino Imphal Dimapur Lambigi, Nagaland gi Fesimada Sing Ningkai Badigi, Nomada Sang the Yadaba Polam Sing, Pusilapa Yadana Lakiba Adu, Ngasi, Gas, Amadi, Tauyana, Port Puba Gari Sohum Yang Kairom, Highway Asida Laktun Imphal Yoracre. Imphal Yoracre Bagari Singi Manung the LPG bullet, tanker Kungumdoi, petrol tanker Taraga Taret, diesel Taraga Mapan, kerosene Taraga Taru, air crude fuel tanker Ahum Yaudi. Oil tanker Sing Malum the labor oil depot da tungkre driver amana ISTV news ta lambi asi yadabadagi thau puba gari samagu humdra numit kuntrani hena ngaiduna lakibani gari khara Imphal jeri lambi da thokraga ataini Imphal Dimapur lambi da lakpani haiki khoi da chorakpa gari sam humtam leyda ale jabana akhamadi hiron sakre gari kuntramu hirunda adunga silai sina pulapna LPG airport asamol thaga 73 malapor lambi de kai kai kudong thiwa wa banang ya mena thamu lambi ya dan lebu
वादी चाब थकवा प्रॉब्लम खथोई Ziribam da port puba gari sani gani furam Infal sanglak na basiyam saduna leiri. Gari sing asigi manung da LPG bullet gari kuntra, oil tanker kuntra gani pan, atai gari samaga maudra gani toiromne. Security squad kaloide na hayang ayuk angan bada Infal ge damak Ziribam thadokani haide. Ngasi ayuk tegi hauna BRO amadi Zirigi police ke kangbuna lengang pokpida leiriba gari sing ton kungamari henba yaubra haina sector ke. Wet check toraba gari sing ikaro milda satnaba siyam saduna leiri. Amaromda ngarang Infal degi chatkiba gari sing asi ayuk ayamba thungkre. Birimangol College Student Union na college asigi award apa tanduna lakiba adu ngasi fawa college asigi principal amadi governing body na mensinba ngamdri haina union asina khangalakli. Governing body gi mifam tawkiba tha mari helaba fawa body asi mathau toba ngamdriba karigino. Masa masa gi maranai gi interesta thabak tawrabra haibigi chingnaba pokle hairi. Phiba masida education minister na miyang amuka na taram na oksari. Infal Dimapur Lambida IOC ki oil tanker Yangkai Guhumdoi Amadi LPG bullet gari taret ngasi ayupung talamatoi makai taba matamda mau thadokna Infalomda sanglakre hairi. Manipur ILP sana halu haiba khongjang da haukiba August kitang mangada Uripok kantin mapada thokiba thokdok amada yet thangman nakong drum soklaba Uripok Lamboi khonang khongdegi konthozam tombi sahi kungamari apokpa ke rajan ngasi janimsta hangliba relief committee na mateng pangduna operation gi asang khudimak sinaduna Dr. N. Kumarjit amade Dr. Karam Monika na janimsta mai pangna operation chathakre Dr. Kumarjit na anabagi phibam aruba condition da hospital da lakhi khudakta janims ki authority ga tanaduna operation asi chathakibane mahake nakong gi phibam mipainingai oidre haike yet thambaki nakongi air transit hodana lebi hodana lebi maramje akoina khajabada koi handaki ILP ki iramda akoi tear gas set kapadane na yes ojikti obaki drum do koi operation toraga manager gre ado hojik kana doise drum ji main kravani na hearing ju improve tawni adagi obaki problem ji lecture hearing definitely cannot taw mafam je ani do hor mafam mani thonga hor Amen. Successful. Konthosam Tombigi Apokpi ke Premilana Mahaki Masana Matam Sangna Kanagum Amatigi Matiang Fangdana Rimsta Naduna Lereklaba Matungda Janimski Relief Committee Amati Hospital Authority na Lem Operation Mai Pangna Pangto Kibabu Tagatpa Fongtoki. Apagi dalam tak asal ubah hai ni ketika apagi kita meeting apagi member kan nak foto dia juga test nung kali kerana tahu lagi na apagi kerana jenis ki mereka itu kita buat apagi tahu lagi kita apagi awal bah hai bahu apagi kan kita itu kayak apagi sentuh gitu bahu tapi dalam tapi awal beri lagi terus mui mayam nama tiang pang dia mana tu apagi nak semua yang dah hai jenis bahu mana apagi kita meeting member sing ada ki apagi mana apagi nama tiang pang dia bahu sangsal mui dulu nama bahu yang thagat Manipur ILP ge bill ahum pass tawkibaga mari lenana Bihar da Papu Yadav nalu singduna Manipuri sing khandopage thabak satharakpa Bihari sing namna kundari ba Infal ge telepati ge miyam yaning de haina paw ge mifam pangthokre paw ge mifam aduda saruk yakiba Vaisya Youth Club telepati ge hani ge president Manoj Kumar Gupta na phongdokibada telepati da kundari ba Bihari yauna tongan ba kangluki miyoi sing asi sahi kaya ge mamang de ge lamdam masida nungsi sanana kunda minarakpa kangbune Handak Manipur ge miyamna sangsin kiwa ILP ge khongjang aduda telepati ge miyamda kariguma makal amatagi ki halakpa amadi ot naiba satharapage thawong laikide bill pass torba matung desu asiguma thawong amata satharakte mahusagum ngasi su akoibege miyamga nungsi sanana leimenari chairek asida Bihar da Papu Yadav na lusingduna Manipur ge miyo sing khandopagi thabak sathai haibasi yaningde asiguma thawong matungda amukkana tawdana ba mailena wasingna miyang sangadabani haike Telepati da lairiba teli mayam siti koi sahi cha kya degi laibani adagi mayam degi nungsi chana na dum laibi mili ba masi akoi da kayam se any sort of problem na koi da sida laite kanam sa threaten sa toba laite Papu Yadav na tori ba se koi yaning de masi man tori ba thabak se koi condemn towi makha ta na su ko tohaning de Infal Dimapur amadi Infal Ziribam Lambida chathok sa sin tawbada kudung sadabana maram oiduna nomada sangdaba yadraba sanana ba problem kayagi mamal wangkalakdibagi mayokta ngasi Suna thangal kaitel amadi pauna kaitelgi akoibada leiba dukan kaya yangsin kre Suge General Secretary Manjit Charang Temna Lusingba Mahairu Singh aduna dukan kaya sek tawbada sanaba problem sing marang kaina leibasu leite haina
laloliba miyo singna fongdorokpa amadi mamal ka hena wangna yonba sijinaba yadraba matam helaba superfine seng yonba thengaraki pot mamal hena yonba amadi saba yadraba pot sai sing yonba gi damak em sugi kangbu aduna sai khaiduna manghan ke police laktuna em sugi kangbu da makata na tawduna ba themjin ke em sugi general secretary manjit charang temna lalonba singna pot ke mamal yoningba mamal da yonba da sarkar gi madilena va singna tuminna license ba asi pende haiki votingna masa masa gi apamba deningo manda lepakanda asi miyam nagi kuigi sukun thagleba I thagleba sugumba karbola singse man lenganga chumba kanba state local bangko kanda kuigi consumer protection act 1986 matugina maral dungina makoi fine thianba nuko jail da namjara thamwa ba sai amsugi sakti kanba ofam press media gi thulu thami kai gumba athu matamda panru government asugumba sendong khaki khalakanda miyam da hu bizarre ba su karbola singse akan ba step korkanda jera pido thoragadi amsun makada akan ba kungdum miyam Manipur miyam gi makta nang gini loina nam sidasu city police oshinasu chongbo corporation bibi gi ne ba pham amsugi sa de damjar usu oiriba morang tem okendromatik sate ma moring ong pham dadam kam thui miyam da hu bizarre ba chengam khak kai gi makta miyam gi punchibu khoi gi kesulit khan ba su malenga sidi Manipur miyam na akan ba khung selaganda pratam mi thda ba amsugi sa de gi damjar ge loina price kai gumba makada ni thoro makada ne tuna akan ba institution tengi ha ba amsugi sa de ngarang Bisnupur district ke Kwakta Kuman de Leiba MD Azad Khan bu Andhra Pradesh ke Visakhapatnam railway station maya datamtina phuduna halamba thawongbu misi asiga mari lainana sem keba JSC na yaning daba phongdo paga loinana thawdog asi thigat pinaba Manipur ke deputy chief minister gai khangamda ayiba chalor piduna khangan khre hairi Mapur eba laikhedraba matung laihoriba mahake loinabi imung manungna hanna yengbidana inthok pire haina nupi asigi apokpi Moirang Thamna Pokpi Mayai Laikai Degi KIS Toman Devi na Fongdokre ngasi Manipur Press Club ta pangthokpa pangmu singa unaba amada mahana makha tarduna mahakki masanopi KIS Kabita Devi asi thinungai awang laikai da leiba Soren Sangbam Amarjit kalu hongduna masa ani leire haukiba August ki tang kunga mari da Amarjit ikhang khangauduna laikidre mahak kangpokpi da mobile tower ki thabak tawbne Maki mathau mangam pangthokpa loiraba matung Kabita angang unanaba hospital da pukhalaki hospital da leiba matamda sumahake masa aniga unahandabaga loinana mapuroibana thabak tarambagi phangmam thokpa senpham sing mung manungna pibidre masa anigi fangadaba senpham sing thambiyu hairubadasu tati tawaina tawbire Hauzik hospital da angang unabagi leiba Kabita bu mapuroibagi imung manungna hanna yengbidre masigi matangda Bisnupur police station da wakalpaga loinana Malilena vasingna mateng pangbiyu haiki Isang pigi awawi yang agak sar masa situ unan biu magi kerap thangpam thokpa lai bituna basa pi di bani du da ya kaung tak piu asli hena ino lai te sa hai le chema ngamo esa kara duna masa jangi hayang tung tu kari aduna lai bang le pa le piu Imung manungna lautuna dana mai thabadigi aruba phim da like kanari bi Sorai Sam Ningol Laiton Zam Ongbi Puspa ge thokdok asida senari ba miyo sing dandi piu haina mahaki imung manungna phongdokre ngasi Manipur Press Club ta pangthokpa pangmu sing unaba amada Puspa ge mapureba sanjanba maning laikai digi el manauto na mahaki loinabi Puspa na mai saktuna hospital pukatpa numit August ke tang kungani toigi numidang waramda imung manung ge nungai na daba wali dagi masa mathanta kerosene haijinduna mai thana bo khonarakpadigi mahana kham ki hairi Puspana mai thajage toba matamda managanda angang amasu poduna lei matamadu da Puspana imung dagi sauduna mapal thokiba matamda khanghaudana mai sakle haina laurakpadagi mapalda thoktuna yenglubada Puspa sumangda maina saktun leirimki Kodakta laikai gi miyoi sing yauna hospital da pukhatki mahak tasingna Puspa matau karamna mai sakpano haiba chapsana khangde phongdokki Amaromda Puspa gi apokpa Sorai Sam Ibobina haikibada mahakki masanopi Puspa hauzik rims da layengde mahaki masada sada Manipura maina sakre mahaki pikliba masa amasu makhongda maina khara sakhi thodok asi yama singaningai oi hospital da leiriba Puspana su matau karamna mai sakpano khangde adubu mahak masana de mai thajakiba leite hari thodok thokwa matam aduda Puspagi makubok el Nagesor su yumgi mangol da lei thodok asi singadaba ngamde Women Resource Police Station da achumba puthoknaba case ama register tawkhre hairi aduga mai thari mi kana no ticket piro achumarangi thongda kanogi pibe abdandi pibiro singa basi singa ga da idi
mapa da sinare mapa idi makubok to maram di kai no abda mawana manung da makhet mullaga thola matung da sengna ga da makubok na mak suruk thap da makhet lan jalam masai subone mawana mapana makubok thaw ne na lo handak ta andro kendra gi manuk san leiba poiro council kambam lekai digi sai humputar lom surabi ibemel mihat ki matang da asengba mihat pa putok tuna miyam khanga dandi piyo haina miyam ki khongsat amaga loinena mipam ama thambalnu market pang thokre misi asigi matang da sem ki ba JAC amadi miyam na thambalnu market gi hauraga yaripok bazar fawba khongsat ama salaba matung andro police station tamna lakhi miyam na mihat pa kankhit kanu amadi dandi piyo haina kholau kya laukhi JSC की कन्वेनर के चावना मियाद असगी मतंग द पुलिस न मियोय मरी फाजन केबल लैरे मियोय मरी असगी मनुंग द कनान हालिबनो हाइबदु मियाम द खंगलु फारिबा मियोय सिंग कोर्ट के बेल द थोनब होनरे हाइबा खंगनब यारकपदगी मियाम के खोंगसत असि सट्टुना यानिंग द उत्पनि मिसी असगी मरी लेनना चप साब थबक लौखलक्त्रबदी अतै लुपसिंग पुन्ना अकन मखोंजंग जंगसिलगनि हाइखि मणिपुर सरकार की फिशरी डिपार्टमेंट सिंधुनंगा सी 35 सुबा फिश फार्मर डे के थरम लमफेल्दा लेबा डिपार्टमेंट असिगे ऑफिस ता पांगथोखरे थरम अदुदा डिपार्टमेंट असिगे कमिश्नर नॉर्वर्ट दिसिनांग डायरेक्टर फिशरी के एस मेमसा देवी अमदी एडिशनल डायरेक्टर फिशरीज डेविड एस सिमरे लोइनना डिस्ट्रिक्ट सिंगे DFO सिंग सुसर याकी थरम का मरी लेनना ngarai mana kaure haiba short fiction film amasu miyam da release tauke loina na mamang sahida mapal kangje buna pangtho ke ba fish craft competition da man craft prize da nga kg lising tara manga satruk nipu puthok ke ba thanga chingmai degi M Kumar da ahan mana oina lupa lising humpu amadi certificate PK indigenous fish prize na nga kg lising ani sanipan humdaga matoi puthok ke ba kumbi degi KIST kianda lupa lising tara ga manga amadi certificate PK Valley Amadi Hill District Singda nga yamna putokiba District Fishery Office anindasu lufali sing tara gi mana PK Valley gi oina District Fishery Officer Bisnupur gi M Lokendro Amadi Hill gi oina Sursanpur gi Chief Executive Officer L Rajendrone Farmers kunga manga dasu consolation prize biduna pungning thawatki tharamadu da Additional Directors David K Simrena Manipudanga gi darka leiba asi metric ton lising nipune adubu metric ton lising kunga manga khaktamak puthokle metric ton lising taraga mang award pa lady masi menkhanaba department amadi farmer singit anaduna kanna honari commissioner Norvard Disinangna Manipudanga gi award pa menkhanaba honabada farmer singna kanna honaba tangai fade department gi maike digi farmer singda matam gi kudong saba pinaba honari anova technology sijinnaduna farmers sinanga gi potok hengatnaba honasi haike state gi annual requirements de 40,000 metric tons Silly today going to put hardly 30,500 metric tons as per the latest. Do it gaps in 9,500 metric tons lady. Gap like lasers no the production potential city am sound lady. Production potential city 53,000 metric tons lady per annum. Si puthokwi yaba lady. Gombe Municipal Council gi Chairperson M Benesorbo mafam lauthok naba honabada Gombe kende gi mihut oriba sanasam birana asoba thaudang lauduna leire haina All India Youth Federation Gombe Local Council na thadorok pacherol amana khangalakle asumba wayel phangan binaba federation asuna mailena amukana taramna oksari Nambol da leiba Writers Club Manipur gi kungama toi suba mapok numit ki thoram ngasi Nambol Public Theatre Hall da pang thokre Tharunga mari lena club asina putokpa Larik ahum phongke Larik sing adudi wakon Ariba Manipuri loina salon amadi women activism contemporary and Manipuri literature ni Tedium lambi gi oinam degi irengbam phawbagi lambi gi nagyata Nambol police ki OC ibotona lusinguna police kambu amaga loina na Rural Academy of Law oinam gi NSS Selgi volunteer sing Yukovit ki volunteer amadi Irengbam Women's Development Association Genupi Singh District TV Officer Dr. L Kuber Singha Kusam Madana Usara Sangarom Thakre Haidi Masak Sandigar Gilising Nitraga Manga Taruki Tau Puna Ba Mio Singh Kankre Haidi Y Million Bu President KIS Kitpu General Secretary Amadi Nara KISPU Publicity Secretary Wena Kankre Haidi Apunba ni sa thing balup kaino na mayai ka basin sa ki mayukta July digi saksilaki ba drive ta fagalaki ba U liter sanirom
ngasi miyam mangda mai thaduna manghan kre maya ka ba chinsak ki mayuk ta sangsin ma khongjang asi miyam na mateng pangbiu hairi IGAR South Headquarters ki miyam makada 9 sector gi nifumanga suba Assam Rifle na lamlai police town Nongren area dagi KYKL gi kadar ama fare hairi Assam Rifles ki PRO gi Sherol amana fagalaba miyoy asigi maming yumkhaibam nauba chahi kunga mari apopa nongyai tumukhong maya lekai dagi ni hairi Hayeng school van ge petrol Krishna Premi Morang Khomda pigani hari serial number 1 dagi listing ama yang khai fawgi All Manipur School Student Transporter Association ge petrol card pairaba members sing ayuki pung manga dagi nungtil gi pung taru fawgi manungda petrol loba yagani hari Hauzik Manipur da nomada tangai fadana sang daba yadraba sana thanaba polam sing mamal ka henna wangkhatna yolibasi karbar tawribasing na niyom sumna karbar tawrbadi port ki mamal wanglibasi wangloidabani haina Consumers Club Manipur gi serol aman hairi lambi tengde lambi yade ban tawre hekta baga pot chai gi mamal sing khangin hengalibasi laikai laikai jana khara khit heli hairaga na lambi yade mapal de port pusilaktre hai adubu port pusilaktraga makoine yoliba aduna kadai degi lauraga yolibano tasengmadi makoi na hana makoi ge godown da paisnuna leiba polam sing aduni Consumers Club na fana kanna hwanaduna potchegi mamal control tobangam loi masi paliba government asina tawgadabani ngasi fawbada price fixation committee thambidri atuba matamda committee asi thambiyu matik saba consumer cell ama hangbiyu khudaki oiba khusemgi oiba pot tangliba asida miyang sangduna karbar tawriba singbo control tobiyu hairi hauzik ngasi gi sanabigi pau lobisi ngasi gi sanabagi pawda mamang segi state league ki winner Neroka FC amadi nisa thamoiban tara suba Manipur state league ki ahanba match mai pakre All Manipur Football Association silaga kumuksam ingosa sing Memorial Trust na sponsor tawduna Imphal gi mapal kangjibungda Manipur gi masak nairba team taraga ni thoina saruk yaduna sathariba tara suba Manipur state league ki sanakhiba ahanba match ta nisa thamoibana USA kuraibu goal ama sinoda maichiba pikre Nisa Tangmoibangi mai papage goal adu KS Nautona Meski Humpunipa Suba Minute Sanke. Ani Suba Meski Sanaki Bada Mamang Sahigi Stanley ki winner Neroka FC na Kabam gi Embu goal ani Sinoda Maitiba Pikre. Neroka FC ki mai pakibagi goal ani adu NG Ronald na Meski Tatra Suba Minute Sanke. Atoba goal aduna Nigeria gi Sanaroi Neroka FC da loan oina Sanariba Imeka Christian na Meski Marifumato Suba Minute Sankibane. Hayang ahanba match sanagadaba ZFC amadi SHU Singjamai match thasigi tang tarago humdoi da sanaragani ani suba match oina sanagadaba traw kwa kaithel amadi Young Physics Union Lalambungi match asika hayang sanaragani Imphal West District Football Association na sahi tara nipan makhagi tara manga suba Junior Girls Inter-District Football Tournament ki winner oikre All Manipur Football Association sinduna tha asigi tang taretgi Kumal Lampak Artificial Turf Ground da team ahum na saruk yadun satharakhiba sahi tara nipan makhagi tara manga suba Junior Girls Inter-District Football Tournament ngasilwasin kre ngasi aroiba numit ki sanakiba match ta Imphal West District Football Association amadi Imphal East District Football Association goal manga sanaduna draw satki Imphal West na goal masing henbadagi tournament asigi winner oikibani winner oiraba team da trophy ga loina lupa lising tara amadi runners up taraba team da trophy ga loina lupa lising manga PK loisinbagi tharamda All Manipur Football Association ge president P Ragumani General Secretary L Ranjit Roysu sarup yakhe Imphal East District Football Association sinduna SWC ground Kongmanda team tarana saruk yaduna sathariba Maharaj Kumar Ghanendrajit Memorial Super Division Football League ki ngasi sanakiba ahanba match ta 11 Star Sporting Union akam partner Citizen Club sabam laikaibu goal ahum sinoda maitiba pikre ani suba match ki sanakiba da upa kyamgai amadi ESU wangkaina apiba matamgi minute ama walingaida goal salli Sunday haibigi matangda makha taba matching sanakidre Imphal West District Football Association na sinduna malo makhale kai terakha ground da team mapana saruk yaduna sathariba kuingani suba El Sangita Devi Memorial First Division Football League ki ngasi sanakiba ahanba match ta wafa wangoina ISNSC Haurebibo goal ani sinoda maitiba pikre ani suba match sanagadaba team KKYDA Awang Ziri laktabadagi Group Center CRPF Langzingna walk over lokre
Manipur Civil Service Tennis Association asinduna Lampel Pata Labor Officer Club ta Department tari na saruk yadun sathariba kungamari suba Manipur Civil Service Tennis Championship ngasi sanakiba team events ta Medical Department na Agriculture Department po PHED na Education Department po ani sinoda maitiba piduna final sangkre Often singles ke sanakiba da PHED ki N Dilipna Police Department ki M Manglembu Police Department की L Zitiana MIT की A Romeo बो Agriculture Department की N Tombana MIT की L Roman बो Police Department की चावबना Medical Department की प्रीतम बो माइटिबा पीक्रे Open Doubles की सानक की बदा RDPR की कंजाम अमदी रंजन की जुराना BSF की ABK अमदी दिकोब कम की जुराबो MIT की रोमियो अमदी रोमेस की जुराना IFCD की शंकर अमदी लैसेम सना की जुराबो Agriculture की N Tomba Secretariat की T Pamai की जुराना BSF की Bidur अमदी सोनावाल की जुराबो माइटिबा पीक्रे District Football Association Bisnupur na sinduna Bisnupur Mini Stadium na sathariba First Division Football League ngasi sanakiba match ta LYVO amadi sai sak ulo goal amam sanaduna draw satkre Second Division ki sanakiba match ta class a kainona TYC Thinungaibo goal amasinoda amadi Super Division ki sanakiba match ta FC Moirang na Lasan Laima Popombo goal ani sinoda maitiba piki Singthang Lairembe Kang Association Bamdiar na Sinduna Bamdiar Maka Community Hall da Education Department ki Maka da Hana Oza Oramba Namram Bilisandana Donate Tauraga Kangkut Mapan na Group Ani Tok na Khaiduk Tuna Sathariba Tarasuba Led Namram Anganghal Singh Memorial Kendra Wai Sahi Humpu Amadi Makagi League Cup Knockout Kang Tournament ki Ngasi Sanakiba Mesta Thangmaiban Kendra Kangkut Tim Bina Singsamai Kendra Kangkut Pug Panjil Taraga Manga Trani Toy Kaptuna Maitiba Pikre Hayeng Thangmaiban Kendra Kangkut Thaka Tim A Amadi Wainam Kendra Kangkut Ka Sanagani IWKK Uchekon Laikon Sinduna Sahi Asige Junge Tangkungani Pandigi Satharakiba Ahum Suba Koizam Yama Singh Memorial Kendra Wise League Kam Knockout Kang Tournament King Sanakiba Mesta Tongzu Kendra Kangkut Tim Ebu Nambol Kendra Kangkuna Panjil Taret Taragani toy kaptuna maitiba pikre hayeng wangoi kendra kangkut amadi kaisamthong kendra kangkut tim ega sanagani Housing asinomagi oiba ainga sagi pau pijari ICAR lampel pategi phangba pauge matung ina ngasigi khwaidegi saba degree Celsius kunga tare dasmik nipan khwaidegi ingba degree Celsius kungani toy dasmik taruk nungsete yabu ising manilge sang ayukta sada marifuga mari nungtilana sada humdraga mari nong subege sang nil Loshilakpada maru eba pau amukana Bharat Sarkar ki interlocutor oriba RN Ravi ngasi Imphal da thunglakrai si minister yauna civil society kaya gi lusingba singa unakrai Interlocutor RN Ravi Manipur da lakpabu yaning da phongdok tuna kaitel phami nupi singna wakat khongset chatkrai amasung assembly da pass tokiba bill ahumgi mayokta Chursanpur amasung Kangpuk pida miyam gi khongset chatkrai ngasigidi ISTV na pizaba pau matang asida loijare miyang tabiri ba punamakta amuka hanna khurumjari